ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯗꯕ꯭ꯂꯤꯎ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯦꯟ ꯃꯆꯤꯜ ꯇꯨꯝꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯄꯣꯌꯦꯡ ꯊꯤꯟꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯟꯅ ꯁꯣꯜꯂꯤ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡ ꯃꯣꯏꯅ ꯃꯋꯥ ꯄꯪꯅꯥꯏꯗ ꯅꯥꯏꯕ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯁꯦ ꯑꯃꯨꯛ ꯁꯦꯜ ꯇꯤꯡꯍꯜꯂꯤꯕꯅꯦꯕ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯍꯜꯂꯤꯕꯅꯦꯕ꯫ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯈꯣꯏꯁꯦ꯫ ꯆꯥꯎꯕꯤꯅ ꯀꯩꯗꯧꯔꯦ ꯂꯩꯔꯦꯟ, ꯅꯪꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯝꯗꯥꯏꯗꯨꯗ ꯆꯒꯠ ꯆꯒꯠ ꯑꯃꯨꯛ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏꯗꯨꯅ? ꯅꯪ ꯑꯃ ꯏꯕꯦꯝꯃ ꯉꯥꯡꯕꯗꯤ ꯐꯈ꯭ꯔꯕ, ꯊꯕꯛꯅ ꯐꯠꯇ꯭ꯔꯤꯕ꯫ ꯏꯁ, ꯏꯃꯨꯡꯁꯤꯗ ꯊꯕꯛ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯑꯩꯔꯣ ꯏꯃꯥꯔꯣ? ꯏꯃꯨꯡꯁꯦ ꯑꯩꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯗꯅ ꯅꯍꯥꯟꯅ ꯁꯤꯟꯅꯕ ꯌꯥꯎꯔꯅꯤ꯫ ꯑꯩ ꯂꯩꯕꯒꯤ ꯍꯤꯡꯉꯤꯕꯅꯦ꯫ ꯏꯃꯨꯡꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯆꯥꯅꯨꯄꯤ ꯃꯋꯥ ꯅꯥꯏꯅꯤꯡꯕꯤ ꯑꯅꯤꯗꯨꯒꯤ ꯃꯋꯥꯁꯤꯡꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯊꯥꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯏꯁ, ꯃꯆꯤꯜ ꯑꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯑꯃꯇꯪ ꯉꯥꯡꯕꯗ ꯃꯥꯅ ꯀꯌꯥꯅꯣꯕ ꯈꯨꯝꯃꯛꯏꯁꯦ꯫ ꯍꯩ ꯌꯥꯔꯦ, ꯆꯠꯇꯧꯗꯨ ꯆꯠꯂꯨꯔꯣ꯫ ꯆꯠꯄꯨꯗꯤ ꯑꯗꯨꯝ ꯆꯠꯂꯅꯤꯌꯦ, ꯏꯃꯥꯅ ꯑꯃꯨꯛ ꯇꯥꯟꯗ꯭ꯔꯁꯨ꯫ ꯑꯗꯣ ꯆꯠꯇꯧꯔꯤꯕꯁꯦ ꯁꯦꯜꯅꯤ, ꯁꯦꯜ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦꯜꯗꯣ ꯃꯤꯉꯣꯟꯗ ꯁꯨꯝ ꯄꯤꯕꯗꯨ ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯅꯪꯅ ꯑꯃꯨꯛ ꯂꯧꯅꯕ ꯅꯪꯁꯨ ꯅꯌꯨꯝꯗꯨ ꯄꯥꯜꯂꯣꯗꯅ꯫ ꯅꯌꯨꯝ ꯄꯥꯜꯂꯣ, ꯅꯌꯨꯝ ꯄꯥꯜꯂꯣꯏ꯫ ꯌꯨꯝꯕꯨ ꯄꯥꯅꯤꯡꯉꯦꯅ ꯏꯇꯣꯝꯇ ꯄꯥꯟꯕ ꯌꯥꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯅꯤꯡꯉꯤꯅꯦꯅ꯫ ꯍꯩ, ꯅꯪꯁꯦ ꯂꯤꯔꯕꯅꯤꯅꯦ, ꯆꯍꯤꯗꯣ ꯌꯧꯔꯕꯅꯦ, ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯅꯦ꯫ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ, ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯤꯕ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯒꯗꯕ ꯃꯤ ꯈꯔꯗꯤ ꯂꯩꯔꯤꯌꯦ꯫ ꯉꯥꯏꯈꯣ, ꯅꯅꯥꯎ ꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤꯒ ꯍꯥꯏꯔꯝꯕ꯭ꯔꯣ? ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅꯦ, ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯒ ꯋꯥꯅ ꯆꯦꯟꯖꯔꯝꯕꯅꯤ꯫ ꯏꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯁꯤꯒꯨꯝꯕ ꯁꯦꯜ ꯇꯤꯡꯒꯗꯕ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ? ꯃꯥꯒꯤꯗꯤꯅꯦ ꯂꯧꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯂꯥꯛꯇꯧꯕ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯗꯤ ꯂꯧꯔꯝꯗꯥꯏꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦꯍꯦ꯫ ꯅꯪꯗꯤ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯆꯥꯅꯤꯅ ꯅꯋꯥ ꯅꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯁꯣꯝꯗ ꯂꯩꯔꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯝꯗꯒꯤ ꯁꯦꯜ ꯂꯧꯔꯨꯆꯣ ꯍꯥꯏꯕꯒꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯉꯝꯃꯣꯏ, ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯁꯨ ꯅꯈꯣꯏ ꯅꯃꯥꯁꯤꯗꯔ ꯅꯆꯦ ꯅꯆꯜ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯡꯗꯨꯗꯔ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯣ? ꯀꯦꯁꯣꯅ ꯃꯊꯪ ꯁꯤꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯏꯆꯦꯗ ꯑꯣꯏꯅ ꯁꯣꯏꯗꯅ ꯍꯪꯂꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯆꯤꯟꯗ ꯊꯩꯅꯨꯋꯣ, ꯇꯥꯅꯤꯡꯗꯤꯌꯦ꯫ ꯀꯌꯥꯝꯗꯤ ꯌꯥꯝꯃꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯍꯪꯍꯜꯂꯤꯕꯁꯦ? ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯅꯇꯨ ꯊꯤꯔꯒ ꯑꯩꯕꯨꯁꯨ ꯋꯥꯕ ꯌꯥꯎꯍꯜꯂꯕꯅꯤꯅꯦ꯫ ꯅꯨꯄꯤ ꯅꯪꯁꯦ ꯉꯥꯡꯈ꯭ꯔꯦꯗ, ꯅꯣꯡꯃꯇ ꯋꯥ ꯑꯃꯇ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯃꯥꯏꯅ ꯌꯥꯗꯧꯔꯤꯒꯦ? ꯅꯣꯡꯃꯇ ꯅꯪꯅ ꯀꯔꯤ ꯑꯐꯕ ꯋꯥ ꯍꯥꯏꯗꯅ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯣꯏꯅꯣ? ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯅꯪꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯍꯦ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ꯫ ꯊꯕꯛ ꯁꯨꯕ ꯍꯥꯏꯁꯦ ꯑꯄꯪꯕ ꯃꯤꯒꯤ ꯋꯥ ꯈꯪꯉꯤꯗꯅ꯫ ꯊꯕꯛ ꯁꯨꯕꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯀꯅꯥ ꯁꯨꯅꯤꯡꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅꯅꯦ, ꯀꯣꯛꯅ ꯆꯥꯅꯕ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯔꯤꯕꯅꯤꯅꯦ꯫ ꯍꯣ ꯏꯕꯨꯡꯉꯣ, ꯄꯣꯔꯝ ꯌꯥꯠꯄ ꯍꯩꯕꯣ? ꯅꯪꯒꯤ ꯄꯣꯔꯝꯗꯨꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯥꯛꯇꯨꯁꯨ ꯋꯥꯈꯜꯗ ꯑꯗꯨꯝ ꯆꯥꯕꯤꯔꯣꯅꯦꯀꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯥꯛꯇꯨꯅ ꯋꯥꯈꯜꯗ ꯆꯥꯔꯕꯁꯨ ꯉꯁꯤꯒꯤ ꯈꯨꯠꯄꯥꯏ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪ ꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥꯗꯒꯤꯔ ꯏꯇꯩꯃꯗꯒꯤꯔ ꯈꯖꯤꯛꯇ ꯍꯪꯉꯨꯁꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯕ ꯁꯦꯜꯕꯨ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯂꯒ ꯍꯪꯒꯗ꯭ꯔꯣ? ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯅꯥ ꯑꯌꯦꯛ ꯇꯉꯥꯏ ꯐꯗꯕꯅꯤꯁꯨ ꯅꯠꯇꯦ꯫ ꯑꯣ, ꯏꯃꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯄꯗꯣ ꯏꯀꯥꯏꯔꯦ꯫ ꯌꯥꯝ ꯏꯀꯥꯏꯔꯒꯅ ꯍꯣꯔꯦꯟ ꯁꯦꯜ ꯍꯪꯕꯗꯣ ꯅꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯍꯦꯛ ꯍꯪꯉꯨ꯫ ꯁꯦꯜ ꯇꯣꯡꯉꯛꯄ ꯅꯨꯃꯤꯠꯇꯗꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯈꯤꯅꯤꯅꯦ ꯇꯧꯔꯤꯕ꯫ ꯑꯣ, ꯑꯗꯨꯗꯤꯅꯦ ꯃꯁꯥꯅ ꯇꯥꯕ꯫ ꯅꯁꯥꯅ ꯈꯪꯅ ꯄꯤꯁꯜꯂꯛꯇ꯭ꯔꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯔꯛꯄꯗꯨꯗ ꯂꯥꯛꯄ ꯇꯥꯕꯅꯤ꯫ ꯅꯪ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯅꯪꯕꯨ ꯍꯪꯉꯨꯔꯣꯗ, ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯋꯥꯅꯤ꯫ ꯉꯝꯃꯣꯏ, ꯑꯩꯗꯤ ꯉꯁꯤꯗꯤꯅꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅ ꯇꯧꯅꯤꯡ ꯇꯧ, ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯁꯦꯜ ꯐꯥꯎ ꯅꯁꯥꯅ ꯊꯤꯖꯕ ꯉꯝꯖꯗꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤ ꯅꯨꯄꯤꯁꯤ ꯃꯆꯤꯟꯁꯤꯗ ꯄꯥꯛ ꯊꯥꯎꯅꯤꯀꯣ ꯃꯁꯦ꯫ ꯊꯥꯎꯅꯦ ꯊꯥꯎꯅꯦ, ꯊꯥꯎꯑꯣꯕ꯫ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯥꯕꯗꯅꯦ ꯏꯄꯨꯔꯣꯏꯕꯗꯁꯨ ꯑꯩꯅ ꯂꯥꯏꯕꯛ ꯀꯠꯂꯒ ꯌꯥꯡꯂꯦꯟꯗ ꯁꯣꯔ ꯊꯤꯡꯅꯕ ꯍꯦꯛꯇ ꯀꯥꯎꯖꯕ ꯇꯥꯔꯦ꯫ ꯍꯥꯏ, ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦꯍꯦ? ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ꯫ ꯉꯁꯥꯏꯗꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯒ
ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯒꯤꯗꯤ ꯆꯣꯡꯊꯣꯔꯛꯏꯅꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯀꯌꯥꯝ ꯀꯥꯏꯕ ꯋꯥ ꯍꯥꯏꯔꯒꯦ ꯅꯪꯉꯣꯟꯗ ꯍꯥ ꯑꯣ ꯁꯨꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯐꯝꯖꯥ ꯆꯥꯅꯤꯡꯕ ꯅꯆꯥꯁꯤꯅ ꯏꯄꯥꯅ ꯆꯠꯇꯨꯅ ꯁꯦꯜ ꯅꯤꯔꯨꯆꯣ ꯍꯥꯏꯔꯤꯕꯗꯨꯗꯤ ꯇꯥꯕꯤꯍꯧꯗ꯭ꯔꯕꯣ ꯏꯆꯥꯅ ꯑꯗꯨ ꯍꯥꯏꯕꯗꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪ ꯍꯥ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯈꯔꯁꯨ ꯇꯧꯅ ꯇꯥꯕꯅꯤꯅꯦ ꯑꯣ ꯁꯤꯗꯤꯅꯦ ꯍꯪꯗꯣꯛ ꯍꯪꯖꯤꯟꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯦ ꯍꯪꯗꯅꯗ ꯂꯩꯔꯕ ꯑꯩꯁꯨ ꯏꯀꯥꯏꯌꯦ ꯅꯣꯡꯃꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯗꯅꯗꯤ ꯄꯤꯗꯦ ꯂꯧꯔꯝꯗꯥꯏꯗꯪ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯕꯒ ꯁꯥꯔꯅꯨ ꯃꯆꯥ ꯄꯣꯛꯑꯗꯤ ꯈꯔꯁꯨ ꯄꯤ ꯇꯥꯔꯦꯗꯅ ꯏꯃꯥꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯗ ꯀꯌꯥꯝ ꯄꯤꯔꯒꯦ ꯂꯣꯠꯅ ꯂꯣꯠꯅꯒ ꯌꯥꯝ ꯄꯤꯔꯝꯗꯧꯔꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯣ ꯅꯆꯥ ꯅꯤꯡꯉꯣꯜ ꯍꯣꯠꯅꯗꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇꯅꯦ ꯅꯆꯥ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯌꯦꯡꯉꯨ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏꯗꯗꯤ ꯅꯆा ꯅꯤꯡꯉꯣꯜꯁꯤꯡꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯅꯠꯇꯅ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯅꯦ ꯑꯦ ꯀꯩ ꯍꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏ ꯀꯀꯥꯏꯗꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯕꯨ ꯁꯤꯗ꯭ꯔꯗꯤ ꯑꯣꯃꯣꯔ ꯑꯣꯏꯗꯅ ꯂꯩꯗꯧꯔꯤꯕ꯭ꯔꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯂꯩꯔꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯒꯣꯏꯗꯨ ꯀꯞꯇꯨꯅ ꯂꯥꯛꯏ ꯆꯥꯎꯕꯤꯅ ꯀꯞꯀꯅꯨ ꯍꯩ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯀꯅꯥꯅ ꯇꯥꯅꯤꯡꯅꯦꯅ ꯀꯞꯄꯤꯅꯣ ꯅꯃꯥꯏꯗꯨ ꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯞꯄꯅꯤ ꯅꯌꯥ ꯅꯨꯄꯥ ꯌꯣꯡ ꯉꯥꯎꯕꯗꯨꯅ ꯁꯝꯕꯜ ꯁꯤꯗꯣꯛꯑꯒ ꯇꯥꯟꯅꯗꯅ ꯀꯜꯂꯛꯏꯕꯅꯤ ꯃꯥꯅ ꯀꯜꯂꯒ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩꯕ꯭ꯔꯣ ꯍꯥ ꯅꯆꯥ ꯌꯥꯏꯃꯗꯧꯅ ꯅꯪꯁꯨ ꯅꯈꯨꯠꯇꯨ ꯀꯣꯛ ꯍꯟꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯑꯩꯒꯤꯗꯤ ꯍꯦꯁꯤ ꯎꯗ꯭ꯔꯣ ꯀꯛꯆꯦꯡ ꯇꯔꯥꯅ ꯊꯥꯡꯗꯨꯅ ꯄꯨꯔꯁꯨ ꯉꯝꯃꯅꯤ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨꯅ ꯐꯨꯔꯒ ꯆꯦꯟꯗꯗꯅ ꯈꯨꯠ ꯍꯜꯂꯒ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯣ ꯑꯗꯣ ꯀꯞꯇ꯭ꯔꯁꯨ ꯍꯥꯏꯌꯣꯕ ꯀꯩꯔꯣ ꯂꯩꯀꯥꯏ ꯇꯥꯔꯒ ꯏꯀꯥꯏꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯁꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯈꯤꯇ ꯍꯥꯏꯒꯦꯕ ꯂꯩꯔꯝꯅꯤ ꯇꯨꯔꯦꯜꯗꯒ ꯆꯠꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯁꯨꯅꯦ ꯂꯨꯍꯣꯡꯕꯒ ꯑꯃꯠꯇ ꯂꯥꯛꯇꯦꯅꯦ ꯅꯃꯥꯟꯅꯕꯤꯅ ꯍꯪꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯥ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤ ꯃꯔꯛꯇꯒ ꯑꯃꯠꯇ ꯊꯣꯛꯅꯤꯡꯕ ꯅꯠꯇꯦꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕ ꯆꯠꯅꯤꯡꯗꯣꯏꯅꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯣꯏꯅ ꯃꯍꯦꯜꯂꯦ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯗ꯭ꯔꯕꯗꯤ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯄ ꯌꯥꯗ꯭ꯔꯕꯁꯤ ꯉꯥꯏ ꯑꯩꯈꯣꯏꯁꯨꯅꯦ ꯑꯃꯠꯇ ꯁꯤꯖꯔꯛꯇꯦ ꯑꯗꯣ ꯑꯗꯨꯝ ꯍꯤꯡꯂꯤꯁꯤꯅꯤ ꯏꯃꯥ ꯍꯣꯏ ꯃꯇꯝꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯏꯆꯦꯗꯣ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯨ ꯑꯆꯪꯕ ꯃꯤ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯗꯣꯏꯅꯤ ꯑꯁꯤ ꯑꯃꯨꯛ ꯐꯝꯗꯅ ꯂꯩꯔꯝꯃꯦꯅꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯛ ꯆꯪꯉꯛꯑꯃꯗꯤ ꯐꯗꯧꯅꯤ ꯂꯩꯔꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ ꯃꯥꯅ ꯑꯩ ꯉꯥꯏꯔꯤꯕꯨ ꯀꯔꯤ ꯄꯤꯖꯒꯦꯅ ꯉꯥꯏꯔꯤꯅꯣ ꯀꯥꯏꯗꯒꯤ ꯄꯤꯖꯕꯅꯣꯗ ꯏꯆꯦ ꯏꯁꯥ ꯐꯥꯎ ꯆꯥꯗꯗꯅ ꯀꯪꯗꯅ ꯁꯤꯗꯧꯔꯀꯥꯟꯁꯤꯗ ꯑꯗꯨꯒ ꯀꯩꯒꯤ ꯑꯩ ꯉꯥꯏꯗꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯉꯥꯏꯕ ꯋꯥꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯔꯣꯏ ꯁꯦꯜ ꯈꯤꯇ ꯂꯧꯒꯦꯅ ꯂꯥꯛꯏꯅꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣꯗ ꯑꯩꯗꯤ ꯂꯩꯇꯦ ꯁꯦꯜꯒ ꯑꯃꯠꯇ ꯅꯤꯅꯤꯗ ꯀꯥꯡꯗꯈꯩ ꯄꯤꯌꯨꯌꯦ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯏꯆꯦ ꯁꯦꯜꯗꯨ ꯄꯨꯗꯅ ꯍꯟꯖꯤꯜꯂꯗꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯦꯕ ꯍꯥꯠꯀꯦꯒ ꯍꯥꯠꯍꯟꯈ꯭ꯔꯣꯗ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯏꯅ ꯍꯤꯡꯗꯅ ꯋꯥꯏ ꯆꯤꯟꯅꯕꯅꯦ ꯑꯩꯉꯣꯟꯗ ꯃꯩꯁꯥ ꯂꯥꯡꯅꯕꯅꯦꯕ ꯏꯆꯦ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯩ ꯑꯃꯨꯛ ꯁꯤꯡꯉꯁꯨ ꯁꯤꯡꯉꯛꯀꯦꯕ ꯁꯤꯡꯗꯧꯕ ꯂꯩꯔꯗꯤꯅꯦ ꯁ꯭ꯋꯥꯏ ꯇꯥꯅ ꯂꯥꯛꯇ꯭ꯔꯁꯨ ꯀꯅꯥꯗꯒꯤꯅꯣ ꯅꯈꯣꯏ ꯈꯨꯜ ꯑꯗꯨꯛ ꯆꯥꯎꯕꯗꯨꯗꯒꯤ ꯄꯨꯔꯨꯕ ꯌꯥꯗꯕ꯭ꯔꯣ ꯁꯤ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯁꯨ ꯏꯆꯦ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯗ ꯈꯤꯇ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯇꯉꯥꯏ ꯐꯗ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯉꯥꯏ ꯐꯕꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯔꯤꯒꯦ ꯂꯩꯇꯦ ꯑꯩ ꯁꯦꯜꯒ ꯑꯃꯠꯇ ꯀꯥꯏꯗꯤ ꯁꯦꯜꯅꯣ ꯏꯃꯥꯁꯨ ꯁꯦꯜ ꯁꯤꯀꯤ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯍꯣꯠꯅꯕꯗ ꯈꯪꯗꯦ ꯑꯩꯗꯤ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯏꯆꯦ ꯄꯤꯔꯛꯑꯣꯕ ꯑꯩ ꯆꯠꯂꯒꯦꯕ ꯂꯩꯇꯦ ꯍꯥꯏꯁꯤ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯟꯖꯤꯟ ꯂꯧꯕ ꯂꯥꯛꯀꯗꯕꯒꯤ ꯃꯍꯨꯠꯇꯅꯦ ꯅꯋꯥꯗꯨꯁꯨ ꯄꯨꯔꯒ ꯂꯥꯛꯀꯦꯒ ꯂꯥꯛꯑꯣꯗꯅ ꯂꯩꯔꯦꯟ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯂꯩꯔꯗꯤ ꯈꯔ ꯄꯤꯒꯦꯒ ꯄꯤꯈ꯭ꯔꯣꯗꯅ ꯏꯃꯥꯗꯒꯤ ꯄꯨꯊꯣꯛꯑꯒ ꯄꯤꯒꯦꯒ ꯄꯤꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯂꯩꯖꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯍꯣꯠꯅꯕꯗ ꯑꯩꯅ ꯁꯣꯝꯗ ꯁꯦꯟꯗꯣꯟꯕꯤ ꯑꯣꯜꯂꯤ ꯉꯁꯤꯗꯪꯗꯤ ꯄꯤꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯊꯒꯣꯏ ꯅꯪꯁꯨ ꯍꯌꯦꯡꯒꯩꯗꯤ ꯁꯤꯀꯤ ꯑꯅꯥꯒꯤꯁꯨ ꯂꯥꯛꯄꯗꯣ ꯂꯥꯛꯑꯅꯨ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯀꯥꯟꯗꯗꯪ ꯑꯣꯏꯅ ꯂꯥꯛꯎꯀꯣ ꯏꯃꯥ ꯇꯉꯥꯏ ꯐꯗꯕ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯩꯅ ꯍꯦꯟꯅ ꯇꯣꯏꯅ ꯂꯥꯛꯅꯤꯡꯕ ꯅꯠꯇꯦ ꯉꯁꯤꯁꯨ ꯂꯩꯔꯦꯟꯗꯣ ꯌꯨꯝꯊꯪꯅꯕꯒꯤꯗ ꯁꯦꯜ ꯈꯔ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯔꯦꯟꯅ ꯏꯅꯝꯃ ꯂꯪꯖꯛꯑꯝꯃꯤꯔꯣ ꯃꯥꯅꯦ ꯅꯪꯕꯨ ꯐꯅꯦꯛ ꯊꯤꯜꯂꯛꯏꯔꯣ ꯅꯠꯇꯦꯗ ꯏꯅꯝꯃꯗ ꯁꯦꯜ ꯈꯤꯇ ꯍꯪꯒꯦꯅ ꯂꯥꯛꯏꯅꯦ ꯅꯪꯒꯤ ꯁꯦꯜꯁꯤꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣ
ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯂꯧꯈ꯭ꯔꯦꯗ ꯅꯤꯅꯤꯗ ꯀꯥꯡꯗꯦ ꯐꯅꯦꯛ ꯑꯃꯒꯤ ꯁꯦꯜꯁꯨ ꯍꯥꯟꯅ ꯂꯧꯁꯤꯟꯈꯤꯕꯒꯤ ꯂꯩꯔꯝꯅꯤ ꯏꯅꯝꯃ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯍꯦꯛ ꯍꯣꯠꯅꯕꯗ ꯀꯣꯝꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯇꯥꯟꯕꯒ ꯆꯠꯄꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯗꯣ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯃꯆꯦꯁꯤꯗ ꯃꯣꯏꯅ ꯈꯔ ꯌꯦꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯩꯔꯒ ꯆꯥꯕꯗꯣ ꯇꯧꯋꯦ ꯋꯥꯅꯤ ꯃꯣꯏ ꯅꯨꯄꯥꯁꯤꯡꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯃꯗꯨ ꯊꯤꯅꯤ ꯈꯪꯂꯒ ꯅꯨꯄꯤ ꯊꯥꯡꯅꯤ ꯐꯥꯎ ꯈꯪꯗꯕ ꯀꯥꯟꯅꯗꯦꯁꯦ ꯂꯩꯔꯦ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯑꯗꯨꯕꯨ ꯆꯥꯅꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ ꯀꯔꯤꯕꯨ ꯇꯝꯂꯝꯂꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯅꯦ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯇꯝꯂꯝꯕ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯊꯤꯕ ꯇꯥꯕꯅꯤ ꯏꯅꯝꯃꯅꯅꯦ ꯌꯨꯝꯂꯣꯝꯗ ꯆꯠꯄꯗꯁꯨ ꯃꯤ ꯑꯐꯕ ꯌꯦꯡꯉꯛꯀꯦ ꯅꯪꯁꯨ ꯁꯨꯝ ꯃꯔꯛꯁꯤꯗ ꯂꯥꯛꯄ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯀꯅꯥ ꯈꯪꯅꯤ ꯇꯤꯟꯅꯔꯒ ꯆꯥꯅꯔꯝꯕꯁꯨ ꯃꯣ ꯆꯥꯅꯕ ꯍꯥꯏꯕꯁꯦ ꯇꯤꯟꯅꯔꯒ ꯂꯣꯏꯅꯔꯒ ꯈꯪꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯈꯪꯉꯣꯏꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯁꯦꯜꯗꯨꯕꯨ ꯂꯩꯔꯣꯏ ꯍꯥꯏꯔꯣꯏ ꯏꯅꯝꯃ ꯁꯦꯜꯒꯤ ꯋꯥꯗꯤꯅꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯆꯤꯟꯕꯅ ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯁꯤꯗ ꯑꯗꯣ ꯅꯪꯅ ꯍꯪꯂꯕꯅꯤꯅ ꯏꯅꯝꯃ ꯄꯤꯔꯒꯦ ꯑꯗꯣ ꯅꯪ ꯌꯥꯔꯤꯈꯩ ꯐꯤꯗꯣ ꯊꯨꯅ ꯁꯥꯅꯕꯗꯤ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯏꯅꯝꯃ ꯌꯥꯔꯤꯈꯩ ꯊꯨꯔꯛꯅꯕ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯊꯥꯒꯣꯏꯒꯤ ꯌꯨꯝꯗꯅ ꯊꯥꯒꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯃꯕꯨꯛ ꯐꯠꯇꯕ ꯀꯨꯃꯥꯔꯗꯨ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯏꯛꯅꯤꯡꯗꯕꯅ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯁꯤꯗ ꯀꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯁꯦꯟꯅ ꯊꯛꯂꯨꯔꯤꯕ ꯌꯨꯅꯣ ꯈꯪꯗꯦꯅꯦ ꯃꯁꯛ ꯑꯁꯦ ꯍꯦꯛ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦꯕ ꯊꯥꯒꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯅꯅꯥꯛꯇ ꯆꯪꯂꯛꯂꯒ ꯅꯪꯒꯤ ꯅꯝꯊꯤꯕ ꯄꯨꯝꯅꯝ ꯅꯝꯕ ꯁꯣꯔ ꯃꯅꯝꯗꯣ ꯅꯝꯃꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯋꯥꯉꯥꯡꯗꯨꯗꯅꯦ ꯑꯩꯅ ꯅꯪ ꯍꯦꯛ ꯍꯦꯛ ꯁꯟ ꯏꯔꯣꯏ ꯐꯨꯕꯗꯧꯅ ꯐꯨꯊꯔꯤꯕꯗꯣ ꯅꯪ ꯂꯦꯝꯖꯔꯦ ꯌꯥꯝ ꯂꯦꯝꯖꯔꯦꯕ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯌꯥꯡꯒꯪꯕꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯅꯊꯤꯕꯣꯡ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯐꯨ ꯆꯩ ꯇꯧꯕꯗꯣ ꯅꯪ ꯃꯉꯥꯏꯔꯦ ꯃꯥꯂꯦꯝꯁꯤꯗ ꯀꯜꯂꯤꯕ ꯑꯩ ꯅꯌꯥꯡ ꯀꯪꯉꯁꯨ ꯅꯄꯥꯡꯒꯜ ꯁꯣꯜꯂꯁꯨ ꯅꯆꯤꯟꯗꯤ ꯁꯣꯟꯗꯦꯅꯦ ꯏꯕꯦꯝꯃ ꯑꯩꯅ ꯐꯨꯔꯤꯗꯣ ꯅꯪꯒꯤ ꯅꯌꯥꯡ ꯑꯀꯪꯕꯗꯨꯗ ꯅꯠꯇꯦ ꯑꯀꯟꯕ ꯅꯆꯤꯟꯗꯣ ꯑꯗꯨꯗꯅꯤ ꯈꯪꯉꯕ ꯑꯁꯨꯛ ꯉꯟꯕ ꯑꯌꯨꯛꯁꯤꯗꯕꯨ ꯀꯥꯏꯗ ꯆꯠꯂꯒ ꯊꯛꯎꯔꯤꯕ ꯌꯨꯅꯣ ꯈꯪꯗꯦꯅꯦ ꯀꯅꯥꯗꯒꯤ ꯀꯩ ꯍꯨꯔꯥꯜꯂꯒ ꯊꯛꯎꯏꯅꯣ ꯑꯩꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤ ꯅꯪ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯑꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯅ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯈꯣꯏ ꯌꯦꯟꯊꯣꯛꯅꯔꯣꯗꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯨꯗ ꯍꯦꯛ ꯉꯥꯡꯂꯒ ꯂꯩꯔꯗꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯑꯄꯪꯕꯤ ꯃꯗꯨ ꯐꯪꯂꯗꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯐꯪꯐꯝ ꯂꯩꯗꯧꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯀꯣꯛꯇꯣꯏꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯋꯥꯕꯗꯤꯅꯦ ꯁꯦꯜ ꯈꯥꯎꯖꯥꯎ 10 ꯐꯪꯂꯁꯨ ꯐꯝꯖꯥ ꯆꯥꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯑꯗꯨꯝ ꯋꯥꯅꯤ ꯅꯆꯤꯟꯗꯨ ꯀꯜꯂꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯝ ꯊꯨꯅ ꯇꯧꯅꯕ ꯇꯧ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯃꯋꯥ ꯀꯣꯛ ꯅꯥꯏꯈ꯭ꯔꯣ ꯅꯨꯄꯥꯗꯨ ꯄꯨꯔ ꯌꯨꯝꯗꯨꯗ ꯂꯩꯁꯤꯟꯈ꯭ꯔꯣ ꯃꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯅꯆꯦ ꯌꯥꯏꯃꯒ ꯅꯪꯒꯅ ꯑꯄꯪꯕ ꯇꯥꯔ ꯂꯩꯍꯧꯗꯣꯏꯕ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯋꯥꯒꯅꯦ ꯑꯩ ꯈꯪꯗꯦ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯆꯅꯤ ꯅꯪꯁꯨ ꯌꯨ ꯉꯥꯎꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯟꯅꯅꯕ ꯑꯃꯨꯛ ꯁꯤꯟꯕꯤꯔꯛꯑꯅꯨ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯅꯆꯦ ꯌꯥꯏꯃꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧ ꯍꯥꯏꯁꯤꯅꯤꯀꯣ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯏꯖꯣꯟꯗꯨ ꯇꯟꯅ ꯇꯟꯅ ꯊꯪꯅꯕ ꯈꯨꯜꯗ ꯃꯇꯩꯃ ꯑꯃꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯩꯔꯦꯟꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯩꯔꯦꯟꯅ ꯑꯥꯗ ꯃꯕꯨꯛ ꯀꯪꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯏꯍꯦ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯏꯆꯦ ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯆꯤꯔꯥꯏꯒꯁꯦ ꯊꯪꯇꯛ ꯇꯧꯋꯦꯕ ꯏꯇꯩꯃ ꯊꯣꯏꯕꯤꯅ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯥꯗꯒꯤ ꯂꯨꯃꯥꯡ ꯈꯣꯏꯕꯤ ꯑꯃ ꯐꯝꯂꯤꯁꯤ ꯑꯣꯏꯔꯝꯃꯅꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯈꯪꯉꯤ ꯈꯨꯃꯨꯗꯤ ꯐꯖꯅ ꯁꯥꯡꯉꯝꯃꯅꯤ ꯁꯗꯜ ꯊꯥꯔꯒ ꯀꯛꯄ ꯌꯥꯔꯅꯦꯕ ꯆꯍꯤ 19ꯒꯤ ꯑꯉꯥꯡ ꯂꯧꯒꯦꯅ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯈꯨꯃꯨ ꯊꯣꯛꯄꯤꯁꯤ ꯎꯅꯍꯟꯗꯅ ꯑꯩ ꯁꯥꯎꯅꯤꯡꯉꯛꯀꯅꯤꯀꯣ ꯑꯩ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯉꯥꯎꯕ ꯉꯥꯎꯖꯥꯠꯂꯣ ꯂꯩꯁꯥꯕꯤ ꯎꯅꯕ ꯂꯥꯛꯏꯅꯦꯗꯤ ꯍꯥꯏꯔꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦꯅꯦ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯨꯝ ꯐꯝꯃꯒ ꯂꯩꯌꯦꯕ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯗꯦꯅꯦ ꯏꯆꯦ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯥꯝ ꯂꯤꯔꯕ ꯃꯥꯜꯂꯦ ꯌꯦꯡꯕꯗꯗꯤ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯂꯩꯁꯥꯕꯤꯗꯕꯨ ꯀꯅꯥꯅ ꯆꯍꯤ ꯍꯪꯅꯒꯦ ꯂꯤꯕꯗꯤ ꯅꯪꯁꯨ ꯃꯥꯜꯂꯤꯗ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯤꯕ ꯅꯠꯇꯦꯗ
ꯑꯗꯣ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯆꯍꯤ 94 ꯁꯨꯕꯗ ꯉꯥꯏꯔꯤ ꯑꯩꯗꯤ 55 ꯁꯨꯗꯧꯔꯦꯗ ꯅꯈꯣꯏ ꯅꯃꯥꯒꯕꯨ ꯂꯦꯡꯒꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯁꯤꯔꯗꯤ ꯍꯦꯛ ꯐꯔꯝꯃꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯣꯏꯅꯦ ꯑꯩꯅꯁꯨ ꯌꯥꯝ ꯂꯤꯌꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯅꯨꯄꯤꯗꯤ ꯄꯥꯝꯗꯕ ꯑꯩꯁꯨꯅꯦ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥꯗꯤ ꯄꯥꯝꯗꯦ ꯏꯁ ꯅꯪꯒꯤꯁꯦ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯁꯥꯎꯗꯅ ꯑꯩꯕꯨ ꯁꯣꯅꯣ ꯆꯨꯏ ꯀꯥꯏꯅꯒ ꯍꯥꯏꯔꯣ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯥꯎꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤꯕꯅꯤ ꯅꯪꯁꯨ ꯑꯩꯅ ꯀꯩꯁꯨ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯒꯤ ꯊꯣꯛꯂꯛꯏꯒꯦ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯁꯣꯅꯣ ꯆꯨꯔꯝꯅꯤ ꯈꯪꯉꯗꯤ ꯊꯣꯛꯂꯛꯑꯝꯃꯣꯏꯗꯕ ꯅꯪꯁꯨ ꯁꯤ ꯇꯥꯟꯅ ꯅꯈꯣꯡꯅ ꯂꯥꯛꯏꯗꯣ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯅꯌꯨꯝꯗ ꯅꯕꯨꯛ ꯑꯀꯪꯕꯗꯣ ꯅꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯄꯨꯛ ꯑꯀꯪꯕꯒꯗꯤ ꯄꯜꯂꯛꯀꯅꯨꯗ ꯃꯗꯨ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯁꯥꯎꯅꯤꯡꯉ ꯁꯥꯎ ꯁꯥꯎꯅꯤꯡꯗ ꯇꯣꯛꯎ ꯀꯩꯅꯣ ꯄꯨꯀꯪ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯃꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯆꯠꯂꯦ ꯆꯠꯂꯨ ꯀꯩꯅꯣ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯁꯤꯗꯤ ꯑꯩꯗꯤꯅꯦ ꯅꯪꯒꯨꯝꯕ ꯑꯔꯤꯕ ꯅꯨꯄꯤ ꯂꯧꯕꯤꯒꯗꯕ ꯃꯥꯏꯁꯣ ꯅꯠꯇꯦꯍꯦ ꯆꯍꯤ 10-15ꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯒꯠ ꯇꯦꯛꯄꯤ ꯂꯧꯗꯣꯔꯤꯕ ꯅꯨꯄꯥꯅꯤꯍꯦ ꯂꯩꯔꯦꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯣꯡꯒꯥꯟꯗ ꯀꯨꯟꯗꯣ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯀꯨꯟꯗꯣꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯁꯥꯠꯄ ꯍꯦꯛꯑꯒ ꯊꯥꯗꯠꯀꯦ ꯁꯠꯈꯣꯗꯅ ꯅꯣꯏ ꯁꯠꯈꯣꯕ ꯂꯣꯏꯅ ꯊꯥꯗꯠꯂꯦꯗꯅꯁꯦ ꯃꯤꯅ ꯂꯩꯁꯥꯕꯤꯅ ꯀꯨꯟꯗꯣ ꯊꯥꯕꯁꯦ ꯁꯥꯠꯂꯛꯄꯗ ꯌꯨꯝ ꯄꯥꯜꯂꯦꯅ ꯊꯥꯔꯤꯅꯤ ꯑꯗꯨꯒ ꯆꯍꯤ 3-4 ꯁꯨꯔꯦ ꯑꯩꯅ ꯊꯥꯕ ꯀꯨꯟꯗꯣꯁꯤꯅ ꯁꯥꯠꯂꯛꯏꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯤꯠꯇꯗꯅ ꯂꯩꯔꯦꯕ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯂꯥꯏꯒ ꯑꯣꯛꯅꯔꯕꯣ ꯅꯪꯅ ꯊꯣꯡꯒꯥꯜꯗꯨꯗ ꯐꯤꯔꯤꯡ ꯆꯣꯡꯂꯤꯕꯗꯨꯕꯣ ꯑꯣꯛꯅꯔꯦ ꯏꯃꯥ ꯑꯣꯛꯅꯔꯦ ꯑꯩꯁꯦ ꯍꯦꯂꯣꯏ ꯂꯥꯕ꯭ꯔꯥ ꯀꯩꯅꯣꯝꯇ ꯊꯦꯡꯅꯔꯒ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯗꯤ ꯐꯔꯅꯦꯕ ꯏꯁ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯥꯎꯔꯤꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯅꯣꯕꯁꯦ ꯑꯁꯨꯛ ꯐꯖꯅ ꯁꯥꯖꯔꯤꯕ ꯂꯩꯒꯁꯦ ꯂꯣꯏꯅ ꯊꯥꯗꯠꯇꯅ ꯍꯦꯛ ꯇꯧꯋꯦ ꯋꯥꯅꯤ ꯊꯥꯗꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯁꯤꯕꯨ ꯁꯥꯠꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦ ꯆꯪꯉꯨ ꯊꯣꯡꯒꯥꯜꯁꯤꯗ ꯃꯤꯅ ꯎꯔꯒꯅꯦ ꯅꯣꯛꯅꯈꯤꯅꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯅꯪ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯊꯥꯒꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯤꯜꯂꯤꯕ ꯋꯥꯗꯨꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯏꯃꯇꯣꯡꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯦ ꯊꯥꯒꯣꯏ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯏꯆꯦꯒꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯕ ꯏꯆꯦ ꯁꯤꯗ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯏꯆꯦꯒꯅꯦ ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗꯗꯅ ꯂꯥꯛꯏꯅꯦ ꯑꯗꯨꯕꯨ ꯀꯩ ꯋꯥꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯊꯥꯒꯣꯏꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯆꯦꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕ ꯉꯥꯛꯇꯅꯤꯅ ꯁꯤꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯤꯡꯏꯗ ꯀꯥꯡꯗꯈꯩ ꯏꯄꯥꯝꯗ ꯏꯆꯦꯗ ꯁꯦꯜ ꯅꯤꯕ ꯏꯆꯦꯅꯁꯨ ꯊꯤꯅ ꯉꯥꯡꯕ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏꯁꯨ ꯅꯥꯈꯩ ꯁꯦꯡꯕꯅ ꯐꯔꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅ ꯀꯩꯁꯨ ꯌꯥꯔꯣꯏꯗ ꯅꯪꯅ ꯍꯥꯏꯗꯨꯅ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯌꯥꯅꯕ ꯍꯥꯏꯅꯕꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯊꯧ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠꯇꯨꯅ ꯇꯔꯥꯏ ꯍꯦꯛꯇ ꯐꯪꯒꯦꯗꯤ ꯀꯥꯏꯗ ꯌꯥꯔꯨꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯈꯤꯇꯪꯗꯤ ꯈꯟꯈꯤꯁꯤ ꯏꯆꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗ ꯑꯗꯨꯝꯅꯤ ꯐꯪꯉꯣꯏꯗꯣꯏꯁꯦ ꯏꯆꯦꯁꯨ ꯑꯝꯇꯪꯗꯤ ꯈꯜꯂꯒ ꯌꯦꯡꯉꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯄꯥꯕꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯗꯤ ꯐꯪꯐꯝ ꯊꯣꯛꯂꯤꯕꯅꯤꯗ ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯅꯔꯒ ꯌꯨꯝꯗ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯔꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯄꯤꯕꯥ ꯌꯥꯎꯕ ꯏꯃꯨꯡꯗ ꯐꯥꯎ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯂꯧꯅꯔꯕꯅꯤ ꯍꯣꯏ ꯐꯔꯦ ꯅꯪ ꯅꯨꯃꯤꯠ ꯑꯃ ꯁꯤꯜꯂꯛꯑꯣ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯍꯧꯗꯣꯛꯄ ꯍꯥꯏꯕꯗꯣ ꯈꯜꯂꯝꯃꯒꯦ ꯅꯪꯁꯨ ꯈꯜꯂꯣ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯒꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯑꯣ ꯏꯃꯥ ꯏꯆꯦ ꯀꯅꯥꯝꯇ ꯂꯩꯇꯖꯥꯠꯂꯣ ꯏꯃꯥ ꯑꯣ ꯆꯥꯛ ꯆꯥꯔꯤꯌꯦ ꯆꯪꯉꯛꯑꯣ ꯏꯃꯥ ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯈꯣꯟꯖꯦꯜꯅꯤꯍꯦ ꯀꯔꯤ ꯑꯃꯨꯛ ꯄꯤꯌꯣ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯊꯥꯒꯣꯏꯅ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯏꯁ ꯑꯍꯥꯎꯕꯗ ꯆꯥꯔꯒ ꯂꯩꯔ ꯃꯥꯜꯂꯦꯗ ꯃꯆꯨ ꯐꯖꯕꯁꯤꯗ ꯑꯍꯥꯎꯕꯒ ꯃꯥꯜꯂꯤꯅꯦ ꯀꯣꯕꯤ ꯊꯣꯡꯕꯗ ꯌꯥꯏꯉꯪ ꯍꯥꯞꯄꯅꯤꯅꯦ ꯏꯕꯦꯝꯃ ꯆꯥꯅꯤꯡꯂꯒ ꯆꯥꯔꯨ ꯂꯥꯎꯗꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯀꯥꯏꯗꯤ ꯀꯃꯥꯏꯅ ꯍꯧꯅꯔꯒ ꯂꯥꯛꯏꯅꯣ ꯄꯨꯂꯞꯀ ꯂꯥꯛꯏꯁꯤꯅ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯁꯦꯜ ꯄꯨꯂꯞꯀꯗꯤ ꯄꯤꯅꯤꯡꯉꯥই ꯂꯩꯔꯣꯏꯀꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯃꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯆꯥꯛ ꯇꯣꯛꯑꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯇꯣꯛꯑꯦꯅꯦ ꯆꯥꯛꯄꯨꯗꯤ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩꯅꯣ ꯑꯗꯣ ꯏꯃꯥꯗꯤ ꯁꯦꯜꯗꯤ ꯂꯩꯇꯦꯀꯣ ꯊꯥꯒꯣꯏꯅ ꯏꯆꯦ ꯍꯥꯏꯔꯣ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ
hairo dum. Kari no ne noi ani bo. Hairo ne ko. Ise na ahan ne. Ise na oina hairo. Ima sundau bani. Thagoi khoi ni su yamna ware. Phibam yamna zadre. Aduna ima akhoi ni gi 𝐒𝐭𝐬𝐴 saru. Kariya 𝐒𝐭𝐬𝐴 saru. Hai madugi matam yamna wali ko. Nakhoi ware 𝐒𝐭𝐬𝐴 si yolaga sage hairi bro. Thabak sugi di haidradana wathi warem. Thagoina ima piga da balai rabani. Pibam thokpada satpi thokpada kayam kairage. Akhoi su ahen ba haibanate. Pibam thokpada piyo haibani. Hai pibam thokpa haibu kaino. Phara su phatra su nase su mayum pandri. Nama ai amasu lairi. Masida nakhoi ani na su ngaiba ngamdri basi karigino. Ngai duna leiraga hayang ise matomtagi loina uhengi hairi bro. Lairena kayadana bu phatri bana yengone nakhoi ani. Nongmata so aina adugumba khalluba laite. Isel inaw chamane. Kaishilai taba 𝐒𝐭𝐬𝐴 masela sigi akhoi masel nungsinadana basinganu ko. Tombina isena hauji yum pandri bagi adumaina haibane. Hayeng hek yum pan khibaga nupa du puraktuna leiraga isegi adum oikhidau leirabani. Tombe adukna bu phatabawa. Thagoina ise phaba phatabagi wanati asengbane ise tombina hairise. Aduna nakhai sengba pame khoi hauji. Chawbina ataina atai oirasu nama ai leiri. Aina leiringaida napana thamnamba 𝐒𝐭𝐬𝐴 kaithokpadi yaroi. Thagoina ima yadaba yaroi. Akhoi suna sane ipana thamnamba sarukto akhoi gi su bifam thokpani. Nakhoi gi bifam thokpado piroi haban nate. Lairiba 𝐒𝐭𝐬𝐴 nakhoi ahungini. Adubo hauji maknatrabadi nakhoi yadrabro. Tombina ima akhoi su wari ngai sida piyo haijabani. Hayeng kona kanadraba matamda piraga kaidongna doino. Aduna hauji adum pinaba tawbiro. Asumna numi khara su haukhirami. Tombi amadi thagoi ngasi su mapamda laklami. Thagoina nate imana khalisibu kaino. Nasa akhoi gi pibam thokpa piyo haibada imana yabi ningdriba sibu. Imana hayeng sibada lamse puraga chatkige hairibro. Thagoi lam tu kharami hobagi damak. Nama aingoda adugumba wangang ngangba ngamlabani ni nang. Tombina ima ngambadabani. Kaigino imana adugamna misang mikhai naibiriba dubo. Lairena imana ngasi phawba karamba masada misang mikhai nairage. Nakhoi ani gi nabu phataba maong dunine imana hairibase. Thagoina isegi misangdi imana sanglabanina isedi imana sawnima kaisu leiramaroine. Adubu imana akhoi tawriba maong sidadi akhoi su sawninge. Tafum thokpani imana adum tawni haidana. Masida noi anina hauji mangnatrabadi yade matagum tawribasibu karino. Tombina aduda khangde akhoi chayol ama leiraga lakani. Maduda soidanaba tawgadabani. Natrabadi khullei kai miyam taktuna wayel hangani. Si hairamduna masil manaw anido chatkirami. Haujikta da leiren mama do silaklami. Ima makhoina pamlibase pithokrasi. Makhoi gi pibam thokpane. Mukna duna leibana kaisu kanaroi. Hek pukminariba masil manaw maktada asuk yamna hek phatnadaba. Masi pumbase sudana nungaiba pambadagi thokliba ngaktani. Ima iyari kaisu khalanu. Asuk zawbase akhoi na sung konjinduna thamgadabagi sarukpadi ima babagi marane. Aduna makhoi su kaino makhoi na nungaini khanbada tawjarasani. Napana ibu soidana warurani. Mahana thamlamba yum 𝐒𝐭𝐬𝐴 phawba aina ngakpi senbiba ngamde haiduna. Ima makhoi gi maningba thunglabadi babana hena haraugadawribane. Kaisu khaluranuse. Chayol amagi matungni lakle amu thagoi amadi tombido chawbina sumasa singi apambadu pirani haiduna haire. Kalak chawbi tungi wakhal khandabi chawbi amadi thagoi makhoi ani amuk ngangnaba horiklami. Tombina haujiti 𝐒𝐭𝐬𝐴 yendawrabanina ise su yum pande aduna mamang thangba saruksidi aina loga tabanine. Thagoina kaino de ise mamang se ise na lawradi aigi maning thangba saruksidi yonbada kaidagi sel kadoiba. Nangi kaba yenglaga aina mango hairibro. Nangsu phangladi yare. Masida amuk yamba yamdaba chilhau thirano. Chilhau thidaba ise oina manung se lobirone. Aidi lambirom thangba se oina lawrani.
ꯂꯩꯔꯦꯅ ꯀꯩꯅꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥ ꯄꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯦꯞꯊꯣꯛꯅꯔꯤꯕꯁꯦ ꯅꯊꯛꯀꯤ ꯑꯍꯜ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦꯅꯦ ꯇꯣꯝꯕꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯦ ꯑꯃꯁꯨ ꯀꯥꯏꯅꯗꯅꯕ ꯏꯪꯈꯣꯜꯁꯦ ꯄꯨꯂꯞ ꯌꯦꯜꯂꯁꯤ ꯑꯗꯨꯒ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯜꯂꯒ ꯏꯃꯥꯒ ꯏꯆꯦꯒꯅ ꯀꯥꯏꯗꯅꯣ ꯏꯪꯒꯣꯜ ꯑꯃ ꯂꯩꯔꯒ ꯂꯩꯔꯣ ꯆꯥꯎꯕꯤꯅ ꯇꯣꯝꯕꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯣꯛꯇꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯅꯃꯥ ꯅꯄꯥ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯅꯈꯣꯏꯗ ꯂꯩꯇꯕ ꯐꯩ ꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕꯗ ꯊꯨꯡꯂꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯃꯥ ꯑꯩ ꯑꯃ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯨ ꯑꯩꯅ ꯁꯤꯕ ꯃꯇꯝꯗꯁꯨ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯀꯜꯂꯛꯀꯅꯨꯀꯣ ꯅꯣꯏ ꯊꯒꯣꯏꯅ ꯏꯃꯥꯒꯤ ꯃꯕꯨꯛ ꯈꯨꯄꯠꯇꯁꯦ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄ ꯈꯔ ꯄꯤꯕꯒꯤꯅꯤꯅꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯗꯣ ꯂꯥꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯁꯨꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯃꯔꯤꯁꯦ ꯂꯣꯏꯅ ꯇꯠꯅꯔꯕꯅꯤ ꯂꯩꯔꯦꯟꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯒꯤ ꯊꯥꯖꯗꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯁꯨ ꯉꯥꯡꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯌꯥꯔꯦ ꯏꯪꯈꯣꯜꯁꯦ ꯑꯃꯁꯨ ꯈꯠꯅꯗꯅꯕ ꯌꯨꯡꯅ ꯃꯔꯤ ꯊꯣꯛꯅ ꯌꯦꯜꯂꯅꯤ ꯇꯣꯝꯕꯤꯅ ꯑꯃꯗꯤ ꯀꯅꯥꯒꯤ ꯁꯔꯨꯛ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯅꯆꯥꯅ ꯑꯍꯨꯝ ꯄꯣꯛꯑꯒ ꯏꯪꯈꯣꯜꯅ ꯃꯔꯤ ꯊꯣꯛꯅ ꯌꯦꯟꯅꯤ ꯁꯤꯕꯨ ꯇꯥꯕ ꯌꯥꯗꯦꯗ ꯑꯃꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯣꯟꯕ ꯑꯩꯕు ꯌꯣꯛꯄ ꯃꯤꯗꯨꯅ ꯂꯧꯍꯧꯒꯗꯕꯅꯤ ꯊꯒꯣꯏꯅ ꯑꯗꯨꯗꯤ ꯏꯃꯥ ꯅꯪ ꯑꯩꯈꯣꯏꯗ ꯑꯩꯒ ꯂꯩꯔꯨꯕ ꯇꯥꯕ ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯏꯪꯈꯣꯜꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯤ ꯇꯣꯝꯕꯤꯅ ꯃꯗꯨ ꯌꯥꯔꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯨꯝꯗ ꯊꯥ ꯑꯃꯃꯝ ꯂꯩꯅꯒꯗꯕꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯔꯨꯛꯁꯤꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯒꯗꯕꯅꯤ ꯂꯩꯔꯦꯟꯅ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯗꯤ ꯑꯩꯒ ꯂꯩꯅꯤ ꯇꯣꯝꯕꯤꯅ ꯏꯆꯦꯁꯨ ꯍꯥꯟꯅꯗꯤ ꯅꯇꯣꯝꯇꯒꯤ ꯑꯣꯏꯅꯤꯡꯕꯅꯤ나 ꯄꯥꯝꯗꯕ ꯌꯥꯝ ꯁꯥꯔꯝꯗꯥꯏ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤ ꯁꯔꯨꯛꯁꯤꯗ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯉꯥꯡꯕ ꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯤ ꯏꯪꯈꯣꯜ ꯂꯩꯔꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯆꯠꯂꯣꯏ ꯊꯒꯣꯏꯅ ꯏꯃꯥꯒꯤꯁꯤꯗꯤ ꯏꯆꯦꯗ ꯑꯗꯨꯝ ꯄꯤꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯆꯦꯗ ꯑꯗꯨꯝ ꯄꯤꯔꯒꯦ ꯁꯤꯅꯤꯅꯦ ꯏꯃꯥ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯊꯥ ꯂꯩꯅꯁꯦ ꯍꯥꯏꯕꯗꯣ ꯂꯩꯅꯒꯗꯕꯅꯤ ꯃꯃꯥ ꯑꯩꯕꯨ ꯂꯥꯏ ꯐꯗꯤꯕꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯀꯣꯏꯊꯥꯡꯕ ꯀꯣꯏꯄꯨ ꯄꯨꯕ ꯌꯥꯕ꯭ꯔꯥ ꯏꯆꯥꯅ ꯈꯣꯏꯅ ꯉꯁꯤ ꯃꯃꯥ ꯑꯩꯕꯨ ꯃꯨꯟꯅꯔꯤ ꯀꯩꯁꯨ ꯂꯩꯇꯕ ꯏꯪꯈꯣꯜ ꯃꯆꯦꯠꯁꯤꯒꯤ ꯅꯈꯣꯏꯕꯨ ꯅꯄꯥꯅ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯏꯃꯥꯅ ꯇꯧꯒꯗꯕꯗꯣ ꯇꯧꯔꯣ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄꯁꯨ ꯄꯤꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯌꯣꯟꯈ꯭ꯔꯦ ꯊꯪꯅꯕꯒꯤ ꯊꯕꯥꯒꯤ ꯌꯨꯝꯗꯅꯤ ꯅꯨꯄꯤ ꯑꯃ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯐꯤ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯕꯤꯅꯣꯅ ꯏꯆꯦ ꯂꯩꯔꯦꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗ ꯈꯥꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯤꯡꯒꯣꯜꯁꯤꯕꯨ ꯃꯣꯏꯒꯤ ꯉꯥꯛꯇ ꯅꯠꯇꯕ꯭ꯔꯣ ꯑꯣ ꯃꯥꯅꯦ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯍꯥ ꯅꯨꯡ ꯆꯪꯕꯤ ꯑꯅꯤ ꯂꯩꯔꯤꯌꯦ ꯐꯠꯈꯤꯗ꯭ꯔꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯂꯧꯔꯒ ꯌꯣꯜꯂꯤꯕꯅꯤꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯃꯥꯁꯦ ꯏꯀꯟ ꯀꯟꯈꯩ ꯂꯩꯔꯤꯁꯤꯗ ꯍꯌꯦꯡ ꯀꯣꯟꯅ ꯇꯞꯅ ꯑꯗꯨꯝ ꯂꯧꯔꯁꯨ ꯌꯥꯕꯗꯨꯕꯣ ꯑꯣ ꯃꯈꯣꯏꯗꯤꯅꯦ ꯑꯗꯨꯒ ꯑꯃꯠꯇ ꯉꯥꯏꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯁꯠ ꯍꯦꯛ ꯂꯧꯍꯧꯔꯒ ꯌꯣꯜꯂꯤꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯆꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯅꯤꯡꯉꯣꯜꯗ ꯃꯄꯥꯝꯗꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯧꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯑꯔꯩꯕ ꯃꯤꯅ ꯑꯔꯩꯕ ꯑꯣꯏꯔꯁꯨ ꯂꯩꯇꯕ ꯏꯃꯨꯡꯗꯗꯤ ꯃꯗꯨꯅ ꯄꯨꯔꯥ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯨꯅꯤ ꯏꯄꯥꯝꯗ ꯏꯅꯤꯡ ꯇꯝꯅ ꯆꯪꯕ ꯐꯪꯉꯣꯏ ꯁꯦꯜ ꯈꯔꯒꯤ ꯆꯨꯝꯃꯤ ꯏꯆꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯏꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤ ꯏꯄꯥꯝꯒ ꯆꯪꯅꯗꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯇꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯗꯨꯅꯤ ꯃꯣꯏꯒꯤꯁꯤꯗꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯍꯌꯦꯡ ꯀꯣꯟꯅꯁꯨ ꯑꯃꯠꯇ ꯀꯩꯁꯨ ꯆꯪꯅꯔꯔꯣꯏꯗ ꯏꯕꯦꯝꯃ ꯏꯪꯈꯣꯜꯁꯦ ꯑꯃꯨꯛ ꯃꯆꯤꯟ ꯃꯅꯥꯎꯈꯩ ꯃꯃꯥꯡ ꯄꯥꯝꯕꯒꯤ ꯈꯟꯅꯩ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯈꯥꯛꯏ ꯑꯗꯨ ꯄꯥꯝꯕꯒꯤ ꯃꯃꯥꯁꯦ ꯑꯃꯨꯛ ꯃꯨꯟꯅꯔꯤꯕꯅꯦꯃꯤ ꯀꯩꯅꯦꯒꯤ ꯃꯣꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯏꯆꯦ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯔꯦꯟꯁꯨ ꯂꯨꯍꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯕꯤ ꯍꯣꯏꯁꯨ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯁꯦꯜ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗꯅ
ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯗꯒꯤ ꯐꯅ ꯌꯥꯝꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯥꯔꯣꯅ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯁꯤꯗ ꯅꯃꯥꯡꯗ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯕꯣ ꯅꯪꯕꯣ? ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯎꯕꯨ ꯎꯗꯦꯗ ꯃꯤꯠꯀꯁꯦ ꯌꯥꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅꯔ ꯀꯩꯅꯣ? ꯑꯩꯁꯦ ꯅꯈꯣꯏ ꯏꯃꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯂꯩꯕꯨ ꯂꯩꯔꯝꯃꯣꯏ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯝꯕ ꯌꯥꯕ꯭ꯔꯣ? ꯌꯥꯏꯌꯦ, ꯏꯅꯦꯗ ꯑꯩꯅ ꯀꯣꯕꯤ ꯆꯥꯔ ꯈꯔ ꯂꯩꯒꯦ ꯍꯥꯏꯈꯤꯕ, ꯑꯗꯨꯗ ꯃꯥꯅ ꯊꯥꯅꯕꯗ ꯉꯥꯏꯔꯦ, ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯒꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯏꯕ꯫ ꯑꯗꯨꯗꯤ ꯏꯃꯥꯗꯒꯤ ꯂꯧꯔꯣ, ꯏꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯈꯪꯉꯔꯣꯏ꯫ ꯑꯗꯣ ꯀꯣꯕꯤ ꯂꯩꯁꯦ ꯈꯤꯇ ꯂꯩꯈꯤꯒꯦ, ꯌꯣꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯅꯕꯨ ꯀꯥꯔꯦꯗ, ꯌꯥꯝꯗꯤ ꯌꯥꯝꯗꯦꯅꯦ, ꯆꯥꯅꯕ ꯈꯔ ꯊꯥꯕꯅꯤꯗ, ꯌꯣꯟꯗꯤ ꯌꯣꯟꯗꯦꯕꯣ ꯊꯥꯔꯣ, ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯈꯥꯏꯌꯨꯗꯅ, ꯏꯅꯥꯎꯅꯨꯄꯤꯗꯣ ꯍꯧꯔꯦꯟ ꯂꯥꯛꯀꯅꯤ, ꯀꯩꯅꯣ ꯈꯔꯗꯤ ꯍꯥꯞꯅꯤꯡꯉꯤ, ꯑꯗꯨꯅꯅꯤ꯫ ꯈꯪꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯗ ꯇꯣꯝꯕꯤ, ꯏꯃꯥ ꯑꯃꯠꯇꯅ ꯄꯣꯛꯄꯤꯕ, ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ, ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯤꯅ ꯂꯥꯞꯅꯔꯦꯗꯣ, ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯁꯤ ꯅꯠꯇꯅ ꯎꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯍꯧꯔꯤꯕꯅꯤ꯫ ꯊꯥꯔꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯉꯥꯏꯗ, ꯃꯃꯤꯡꯇꯒꯤ ꯉꯥꯏꯔꯦꯗ, ꯑꯃꯠꯇꯁꯨ ꯆꯠꯅ ꯉꯥꯡꯅ ꯇꯧꯗ꯭ꯔꯦꯗ꯫ ꯇꯣꯝꯕꯤ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎꯒ ꯀꯥꯏꯅꯕ ꯉꯝꯖꯔꯣꯏꯗ, ꯅꯨꯡꯁꯤꯅꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯦꯟꯅ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯆꯦ ꯏꯅꯥꯎ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯒꯤꯅꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯇꯥꯟꯅꯔꯤꯕꯁꯦ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯜꯂꯒ ꯃꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯏꯆꯤꯜ ꯏꯅꯥꯎꯒ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯉꯝꯗꯦꯗ꯫ ꯊꯥꯏꯅ ꯅꯛꯅ ꯂꯩꯔꯤꯉꯩꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯥꯛꯅꯕꯨ ꯈꯪꯗꯦ, ꯃꯥꯟꯖꯒꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤꯗꯣ, ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯁꯤꯗꯗꯤ ꯏꯃꯥ ꯄꯥꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯗ ꯊꯥꯏꯅ ꯃꯨꯟꯅ ꯃꯨꯟꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯈꯠꯅ ꯈꯠꯅ ꯆꯥꯕꯗꯣ ꯃꯈꯣꯏꯗꯤ ꯆꯥꯔꯝꯒꯗ꯭ꯔꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯕ꯫ ꯊꯥꯔꯣ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯑꯃꯕꯨ ꯌꯥꯎꯔꯦꯗ꯫ ꯏꯀꯥꯏꯔꯨꯅꯨ ꯏꯀꯥꯏꯔꯨꯅꯨ, ꯀꯣꯕꯤꯗꯨ ꯑꯗꯨꯝ ꯌꯥꯜꯂꯣ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦꯕ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯅꯅꯦ ꯍꯜꯂꯛꯇ꯭ꯔꯦꯅ ꯋꯥꯊꯣꯛꯑꯝꯃꯅꯤ, ꯑꯩꯁꯦ ꯆꯠꯈꯤ ꯃꯐꯝꯗꯒꯤ ꯍꯜꯂꯛꯅꯤ ꯈꯪꯗ꯭ꯔꯦꯅ ꯉꯥꯡꯕꯗꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯁꯦ ꯁꯤꯃꯗꯤ ꯄꯤꯔꯒꯦꯀꯣ, ꯌꯣꯟꯗꯤ ꯌꯣꯟꯗꯕꯅꯤ, ꯍꯣꯔꯦꯟ ꯏꯅꯦꯝꯕꯣꯛ ꯂꯥꯛꯑꯒ ꯉꯥꯡꯕ꯭ꯔꯁꯨ ꯈꯪꯕ ꯅꯠꯇꯦ, ꯄꯤꯊꯣꯛꯑꯝꯃꯦꯅ꯫ ꯑꯣ, ꯑꯩꯅ ꯌꯥꯗꯗꯅ ꯅꯝꯗꯅ ꯂꯧꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯕꯤꯔꯣ꯫ ꯑꯗꯨꯗꯤ ꯇꯣꯝꯕꯤ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯇꯣꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ, ꯀꯩꯁꯨ ꯅꯠꯇꯕ ꯇꯥꯟꯗꯨꯅ ꯐꯪꯕ ꯁꯦꯜ ꯈꯔ ꯃꯤꯠ ꯀꯥꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯃꯤꯒꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤ, ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯂꯩꯅ ꯂꯩꯅ ꯀꯌꯥꯗ ꯇꯣꯜꯂꯤꯕ, ꯅꯣꯡꯃꯇꯁꯨ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯕ ꯐꯪꯗ꯭ꯔꯦꯗ꯫ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯜ ꯅꯪꯒꯤ ꯃꯌꯥꯏꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯈꯥꯡꯂꯤꯕ ꯃꯩꯁꯥꯛ ꯑꯁꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯅ ꯏꯃꯥꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯝꯒꯅꯤꯀꯣ꯫ ꯁꯣꯝꯗꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯀꯨꯃꯥꯔꯗꯨ ꯌꯨ ꯊꯛꯇꯨꯅ ꯍꯜꯂꯛꯑꯒ ꯈꯟꯅꯕ ꯍꯧꯔꯤ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯄꯤꯈ꯭ꯔꯣ ꯅꯄꯥꯝꯗ, ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈ꯭ꯔꯣ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯁ꯭ꯋꯥꯏꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯅꯣ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥ? ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕ ꯅꯪꯅ ꯊꯛꯇꯣꯛꯇꯅ ꯆꯥꯊꯣꯛꯇꯅ ꯂꯣꯏꯔꯒ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯅꯆꯤꯟ ꯀꯟꯕꯤ ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯉꯕꯣ? ꯑꯅꯧꯕ ꯑꯃ ꯊꯤꯖꯍꯧꯔꯒꯦ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯂꯧꯕ, ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯃꯥꯅꯤꯅ ꯇꯧꯔꯤꯗꯨꯅ ꯅꯣꯡꯃꯗꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯗꯕ ꯅꯪꯕꯨ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎ ꯅꯃꯥ ꯅꯄꯥꯒ ꯂꯩꯖꯕ꯭ꯔꯣ? ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯖꯔꯤꯒꯦ? ꯃꯁꯤꯗ ꯊꯣꯛꯅꯕꯗꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯅꯤ, ꯅꯪ ꯄꯦꯜꯂꯝꯃꯅꯦꯕ꯫ ꯀꯔꯤ? ꯑꯩꯅ ꯀꯔꯤ ꯁꯤꯜꯂꯤꯕ? ꯅꯃꯥꯅꯤꯅ ꯃꯆꯥ ꯄꯣꯛꯅꯤ ꯈꯪꯉꯤ, ꯃꯆꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯌꯨ ꯍꯥꯏꯕꯗ ꯁꯥꯎꯗꯅ ꯏꯟꯊꯣꯔꯛꯏꯕ ꯅꯃꯥꯗꯨꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯅꯪꯁꯨ ꯅꯃꯥꯗꯨꯒꯤ ꯃꯆꯥꯅꯤ, ꯐꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯃꯥꯗꯨꯒꯤ ꯃꯔꯟꯅꯅꯦ,
nang asina thibongda thakta ngauri bado kare nang gumanagi thibong ekda pannu yabro ha pan khodana na pallo wa muka pallo kaina tawri sibo thado samse thado haibane nang na mi khudingi thaksin jaselaga ai hoda do yamna nei risibu kai gino thado base ina ngangudana chen kongkira nang ai bu sidaba ai thibong ga jupalda auji ai nang bu hatoguda kana nang bu ha thibira dawrige madu khangna hingona ai hoi ma thado haibane che amda thado ngami matagum nang nei ngoda tawri basibu kai no che amda thado haibane adu khangbra nang ai ni hanjila pada yum sida lerma yargo nang kai khangdaba Kumardo amuk ngauri thokhirami thagoi sakhum aduda masamana ipha phana kaptuna leiri kaya da to ne hingliba ai punsino ima nasaware ima hinakta laglage haiduna chatkadaba mikubasida aina tawkhiba phattaba sing aduna ima gi manakta nasa khong thangsilakpa ngamdre ma patrabat puroibagi miwat minay ase ma ai khangba ngamdre apangi nasa ina wakhal khanthaudabana ima laina kanasa leitabi amagu ai bungangle aduba ima ai khangba natana karisu upai leitre aina tawkhiba phattabadugi mahaine ai khanglage isagi khanbada sige khallabasu siba ngamde ima ai hausiktada khangle mamana masabu kaya nungsiba haibado ai lale ima nasa lale hausiktada wahabagi pankai leitraba matamtada khangle ima pai sene naugi nungsiba yung palaba na piyay ko'y dadi ipam sa kaya paroi ba ibado Leirian di yam na ing masing na pahan ba yung bal haibado ay rami Chaubi masunupi bu pamdo na pamli dan sa adoda magi mayano ba Thoibi so tabag sa lubadagi halaglami ima Leirian di karum da laikray Leiram ni yan naghada nang bunga si dinga laina ahoy ma tabagto ngana losilaba isa Thoibi as masaksibu kana malino khangdini sibo ho mabok ai mali bane thaina akhoi su leisaringai da phajarakraba jani mi mayamna koitan tanari bani nangi nupi sida buthi jabagi wani ima ina tabadadi leiren se ima malini haida hey chandan kanana hairi banone isa oirabasu thikraba mabu ai mali kainaga isudine nama manba yade ko nabok ai mangadaba ima gi watasidi ado ima ai mitadi ai gi leirendagi hena fazaba amata leite leiroi noi ani budi adong kan khatnani ne phangna daba masel ni na ima phangna daba gi natida nungsi na bagi ne nakhoi ani hojikti misang oidana isu sida saurakhisanu aduga muk nungai ni noi mapa thaba haladi changwadana phirolga du hongdo kauri tu nang yaudadi leiba ngamdabi sina chahi kunthra nipal hingakpada phangdoktana amatang phangbasida is masa sina pokhiba chahi phau phadri aduga mapa kaina ataba iwani ikaire haiduni nangbu kaidorino yana khase isangkare na waitai rubani ado aikhoi ani hayengdi ayumda saluse haidaine hoi imasu isasu punna aikhoi mari chalurasi aduga nangna imaga bajigado sida matam khra lemina ningi haibadusu pubirasi tha amani lemina sina adubo imana yarakadrane aise imabaji hoina mane makogi seba tamningde nangbu sida puduna sakhi haidana nusiramaroi adugumba kaisu khanganada sisu tangai fadaba taude yadabane aduna ima hoina su hena khangni poni moisu ada tasaude yai aikhoi to musu leiri mausu lei itei moisu lei dudi ado ima hoi chase haibada yarakadra haiba yanaba haidongni
ꯑꯩꯁꯨ ꯃꯆꯥꯅꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯕꯣ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯄꯣꯛꯄꯗꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯑꯃꯨꯛꯇ ꯆꯠꯆꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯐꯔꯦ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯊꯦꯡꯅꯤꯌꯦ ꯌꯨꯝꯗ ꯄꯨꯅꯕ ꯀꯩꯊꯦꯜ ꯊꯣꯛꯑꯒꯅꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯨꯁꯤꯔꯣ ꯌꯥꯏꯌꯦ ꯆꯠꯊꯣꯛꯎꯔꯁꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯉꯥꯡꯁꯤꯅ ꯏꯃꯥꯅ ꯂꯧꯖꯍꯧꯔꯁꯅꯤ ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯂꯛꯑꯒꯦ ꯃꯄꯥꯁꯨ ꯏꯔꯨꯒ ꯂꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯊꯣꯛꯎꯔꯁꯦ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯣꯏ ꯍꯣꯏ ꯂꯩꯔꯦꯟꯗꯤ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯑꯃ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯇꯣꯝꯕꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯆꯠꯄ ꯐꯪꯗ ꯃꯃꯥ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎ ꯎꯅꯕ ꯐꯪꯗꯕꯒꯤ ꯃꯩꯆꯥꯛꯅ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯦꯁꯣ ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯒꯣꯏꯅ ꯁꯦꯜꯕꯨ ꯇꯥꯟꯒꯗ꯭ꯔꯥ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯌꯦꯡꯒꯗ꯭ꯔꯥ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯁꯦꯜ ꯈꯔ ꯃꯤꯍꯧꯔꯨꯕꯗꯒꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯒꯣꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ